videosida thamjarake miyang emfamda madudi karino habada hoina live location ji karamna adongi boyfriend natraga adongi girlfriend natraga adongi manungi amade adongi leibage family du leibage angang singdugi adongi live location haye angang singdugi live location adu kumaini yengadagi adongi mobile da hybrid matangda thamjarake hayba si yam laina yengba yai adubu matang asida thamjadingaida hayba videos da mityeng thamjage madudi kaino kana wahang mayam lai wahang dugi manungda live location khangba yabra hangbo wahang khangba yai haina dum pakhum bijage pakhum piba yai aduga amana hayba girlfriend natraga boyfriend dugi khangnariba wari do atopa miga khangnariba phone sanaiba wari do aigi mobile taba yabra hayba di adom adongi mobile taba yabra hayba wahang hayba wahang dugi pakhum su dum lai madusu yai haina dum thamba yai aduga amana boyfriend natraga girlfriend na paiba mobile dugi camera hayba tare maning mang da paliba camera du front obe maning obe mang obe paliba camera du ma khangan da bida hayba camera dugi video akoina isagi mobile da namaga yengba yabra hayba mana paijaraga su mem da paijaraga su aigi mobile live yengba yabra hayba madusu yai haina dum thamjage maramdi hayba mayam asi software ge mateng na loina yaba ngatani adubu matang asta haijening ba amakhakna madudi karino haijarabada hayriba mayam dugi manda akoina paiba yaba misamna paiba yaba hayba ma adi paiba yada ba hayba ma smai tawduna khara dum lei maramaduna akoina paiba yaba na kadaino paiba yada na kadaino haibadu akoina hayba hiram masida naina rokanda akoi misamna paiba yaba na sini adu misamna paiba yada na adumni haidana adum leiba thengnai do matang asta akoina thamjaning si live komaini yengadagi live yeng bai base akoina prithibigi mafam amada leiba any form da samna habda any form amda leiro prithibigi ko any form da leisi hayba xyz side leire side bu leire warini sida bu leire any jaga amda leijano hayba myo dugi live location koina yengbe madu komaini yengadagi hayba dugi matang da thamjarake aduga hayba du karamba app no aduga hayba du da komaina koina battery kayam yauri kayam yaude adagi komaina tawna koina madugi IMEI number forward yengya bagi condition lay madu komaina tawdagi hayba dugi matang da koina haijarake sida yengbio adongi address to kadaida leibage hayba do koina khangnariba smaina koi mobile ni ko mobile da dona download tobigani download tobirkanda sigi post ai taksarke smaina nang chatpa ai nang na lei fam ade nang kadai de lei habdo loina khangam dune masai da ina haijaning base seida Galaxy J6 haire paire mobile je kai model no Galaxy J6 ni adega nangi mobile da battery kya yauri sikhang mangamni 89% yauri ade kari sim no yauri do Vodafone ni ma yaure adegi sida I button uri si ida khoi sida details se silsang kan se da nangi mobile je gi khoi gi IMEI number do songthokani sigi post yeng kan sida adegi amana sida play sound an thai sida adongi phone ji silent da leire ring taw da ta dre du ta play sound da taw kan da koi aho ma khona ring chat kani ba adongi mobile do da ada amana sigi makhada secure device haije secure device ke no adongi mobile do lock taw ningai ki na ke ma mangra so adi na hayba mobile se ke safety thaming taw de safety da muta secure device na mi matam da adongi mobile lock taw bone ba ado sida erase device haisina karino haikanda adongi mobile le yawba khogi data sing se si erase taw ba ya samaina lay ada sigi mathak sta mu yengbio khogi mobile ani lay amana yellow color rom side amana lay se si ai sagi mobile se ni aduga somna kanda blue color gi ama lay sina blue color gi ama lay sina atopa mi amagi mobile ni somai taw duna khoina hayba pot sida adongi khangnariba adongi girlfriend obe adongi nupi obe natraga adongi nupa obe natraga adongi angang sing obe samai tawna khoi location yengbe abai khudong saba lei adugo samai tawdana khoina
refresh tauningbा adi rename device hapningba require sign in hapningba hayba singasi koi mathak sigi symbol sida 3 dots sida sangaga tauba yai ana mayam da haijaring basi hayriba find my device hayba pot asi koi Google Play Store da adom fangani Google Play Store da phanga pot adu adomna download tawbiraga hayre pot asi sijnabiba yagani taksar ke adongi Play Store da adom na sangbiraga smain thabiyo find device na sinambiyo sinambi samaina find device as nam kansta adongi hayriba hojiki Google company na saba find my device hay pod asi smaina leigani adom ni install to bigadam ni hayriba app asi id already install tawramni na amu hana taw mathau tadre open tawraga tum yare hay pod asi tawra matungda adongi email number email id to hapo harakani adom na chang matamda email id hapo harakani email id to hapaga password namma matungda hayre pod asi sijinagadabani adu komaina email id hapa password hapa hebadu hebetang yengsi sidaida adom na hanba changa matamda aikoigi find my device da adongi kaino happy harakani email id happy harakani email id do adom na nama matungda continue haiba pot ase nama kanjada haiba dongi password to nama kanda hojiki haiba koina find my device yeningai gi adongi location yeningai gi pot adu koina site khangba ngam ga durimni adagi amana sign in as gay size sign in as gay size na nan atopa xyz amagi hapaga yenge harazu haiba email id du darka oini atopa midugi natraga password adu ngahaki minute amagi natra second khagi darka oini adu matungdadi haiba device tu gi lifetime nang nasida tum yengba yare samain tobi gadabani hai pot asi kamaina leibano haibadu mtang taksabani adom-domgi khangna chanaba imai cha Amadi adongi girlfriend boyfriend kudamaki haiba live location adu sumaina yengba yai adagi haiba application haiba app asida masi khudong chaba sing asi yawi haijabaga loinana matang asta yengbi punokpo amukka khurumjari.